ꯑꯩꯒꯤ ꯒꯕꯔꯟꯃꯦꯟꯠꯅ ꯄ꯭ꯔꯚꯨ ꯔꯥꯝꯗꯒꯤ ꯊꯧꯖꯥꯜ ꯐꯪꯏ ꯍꯥꯏꯅ ꯄꯤꯑꯦꯝ ꯃꯣꯗꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯔꯥꯡ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯍꯥꯛꯀꯤ ꯒꯕꯔꯟꯃꯦꯟꯠ ꯑꯁꯤ ꯄ꯭ꯔꯚꯨ ꯔꯥꯝꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯂꯩꯕꯥꯛ ꯉꯥꯛꯄ ꯍꯥꯏꯕ ꯅꯤꯇꯤꯁꯤꯡ ꯑꯗꯨꯒꯤ ꯊꯧꯖꯥꯜ ꯐꯪꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯖꯅꯋꯥꯔꯤ 22ꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯔꯥꯝꯒꯤ ꯃꯩꯔꯥ ꯀꯠꯄꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ꯫ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯂꯩꯇ ꯂꯥꯏꯔꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯅꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯣꯗꯤꯅ ꯄꯤꯕ ꯒꯦꯔꯦꯟꯇꯤ ꯍꯥꯏꯕ ꯑꯁꯤ ꯑꯗꯨꯒꯨꯝꯕ ꯒꯦꯔꯦꯟꯇꯤ ꯑꯗꯨ ꯃꯄꯨꯡ ꯐꯥꯍꯟꯅꯕ ꯒꯦꯔꯦꯟꯇꯤꯅꯤ꯫ ꯄ꯭ꯔꯚꯨ ꯔꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯐꯝ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯅ ꯇꯝꯕꯤꯔꯝꯃꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯂꯥꯏꯔꯕꯁꯤꯡꯒꯤ ꯆꯥꯎꯈꯠꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯊꯝꯈꯤꯕ ꯄꯥꯟꯗꯝꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯐꯪꯍꯜꯂꯦ꯫ ꯋꯥꯐꯝ ꯑꯁꯤ ꯄꯤꯑꯦꯝ ꯑꯁꯤꯅ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 200ꯔꯣꯝꯒꯤ ꯑꯣꯏꯒꯗꯕ ꯑꯃ꯭ꯔꯨꯠ ꯑꯇꯜ ꯃꯤꯁꯟ ꯐꯣꯔ ꯔꯤꯖꯨꯚꯤꯅꯦꯁꯟ ꯑꯦꯟ ꯑꯔꯕꯥꯟ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯄ꯭ꯔꯣꯖꯦꯛ 9ꯒꯤ ꯐꯥꯎꯟꯗꯦꯁꯟ ꯁ꯭ꯇꯣꯟ ꯌꯨꯡꯂꯕ ꯃꯇꯨꯡꯗ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯁꯣꯂꯥꯄꯨꯔꯗ ꯄꯥꯡꯊꯣꯛꯄ ꯃꯤꯌꯥꯝꯒꯤ ꯃꯤꯇꯤꯡ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯔꯥꯁꯇ꯭ꯔꯗ PMAY ꯑꯔꯕꯥꯟꯒꯤ ꯃꯈꯥꯗ ꯁꯥꯕ ꯂꯣꯏꯔꯕ ꯌꯨꯝ 30,000 ꯑꯁꯤꯁꯨ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯈꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯁꯣꯂꯥꯄꯨꯔꯗ ꯍꯦꯟꯂꯨꯝꯒꯤ ꯋꯥꯔꯀꯔ, ꯚꯦꯟꯗꯔ, ꯄꯥꯋꯔꯂꯨꯝꯒꯤ ꯋꯥꯔꯀꯔ, ꯄꯣꯊꯤ ꯄꯣꯠꯀꯨꯝ ꯈꯨꯟꯕ, ꯚꯦꯔꯤ ꯋꯥꯔꯀꯔ ꯑꯃꯁꯨꯡ ꯗ꯭राꯏꯚꯔ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯤꯑꯣꯏ 10,000ꯀꯌꯥꯅ ꯕꯤꯅꯤꯐꯤꯁꯔꯤ ꯑꯣꯏꯕ ꯔꯦꯟꯒꯔ ꯍꯥꯎꯁꯤꯡ ꯁꯣꯁꯥꯏꯇꯤꯒꯤ ꯌꯨꯝ 15,000ꯁꯨ ꯌꯦꯟꯊꯣꯛꯈꯤ꯫ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯄꯥꯏꯈꯠꯄ PM ꯁ꯭ꯋꯥꯅꯤꯙꯤ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯕꯦꯅꯤꯐꯤꯁꯔꯤ 10,000ꯒꯤ ꯃꯐꯝꯗ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯑꯅꯤꯁꯨꯕ ꯏꯟꯁꯇꯣꯜꯃꯦꯟꯠꯁꯤꯡ ꯌꯦꯟꯊꯣꯛꯄꯒꯤ ꯊꯕꯛꯁꯨ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯁꯤꯒꯨꯝꯕ ꯌꯨꯝꯁꯤꯡ ꯑꯁꯤꯗ ꯂꯩꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯔꯕꯗꯤꯀꯣ ꯍꯥꯏꯅ ꯈꯟꯖꯈꯤꯕꯒꯤ ꯃꯇꯥꯡ ꯑꯃ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯎꯠꯂꯗꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯃꯪꯐꯥꯎꯅꯕ ꯃꯇꯝꯗ ꯑꯣꯏꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯊꯧꯖꯥꯜꯁꯤꯡ ꯑꯗꯨꯇꯅ ꯑꯩꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯏꯔꯜꯅꯤ꯫ ꯑꯌꯣꯙ꯭ꯌꯥꯒꯤ ꯔꯥꯝ ꯂꯥꯏꯁꯪ ꯖꯅꯋꯥꯔꯤ 22ꯗ ꯁꯪꯒꯥꯕ ꯃꯇꯝꯗ ꯌꯨꯝꯁꯤꯡ ꯑꯗꯨ ꯐꯪꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯔꯥꯝꯒꯤ ꯃꯩꯔꯥ ꯀꯠꯄꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯗꯨꯅ PM ꯃꯣꯗꯤꯅ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯒꯤ ꯂꯥꯏꯔꯕ ꯀꯣꯛꯍꯟꯅꯅꯕ ꯊꯧꯁꯤꯜ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯄ꯭ꯔꯚꯨ ꯔꯥꯝꯗꯤ ꯃꯍꯥꯛꯀꯤ ꯃꯤꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯊꯕꯛ ꯑꯗꯨ ꯇꯧꯕꯅꯤ꯫ ꯑꯩꯒꯤ ꯒꯕꯔꯟꯃꯦꯟꯠ ꯑꯁꯤꯅ ꯂꯥꯏꯔꯕꯁꯤꯡꯕꯨ ꯌꯥꯏꯐꯍꯟꯅꯅꯕ ꯑꯃꯁꯨꯡ ꯃꯄꯥꯡꯒꯜ ꯂꯩꯍꯟꯅꯅꯕ ꯀꯠꯊꯣꯛꯂꯦ꯫ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯀꯣꯛꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯁ꯭ꯀꯤꯝ ꯀꯌꯥ ꯍꯧꯗꯣꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯒꯕꯔꯟꯃꯦꯟꯠꯀꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯤꯡꯗ ꯃꯌꯥꯏ ꯆꯥꯕꯤꯁꯤꯡꯅ ꯂꯧꯔꯝꯕ ꯁꯛꯂꯣꯟ ꯑꯗꯨꯁꯨ ꯃꯄꯨꯡ ꯐꯥꯅ ꯃꯨꯠꯊꯠꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫